ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯍꯧꯅꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯅꯤ ꯃꯃꯧꯅ ꯒꯟꯖꯥ ꯊꯛꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯊꯣꯏꯁꯅꯥ ꯈꯨꯃꯟ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤ ꯌꯥꯝꯅ ꯂꯟꯅ ꯇꯥꯕ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯡꯗꯤ ꯇꯣꯝꯆꯧ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯃꯃꯥꯗꯤ ꯂꯩ꯫ ꯇꯣꯝꯆꯧꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯁꯅꯥꯂꯩꯃ ꯀꯧꯏ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯑꯅꯤꯅꯤ, ꯅꯤꯡꯉꯣꯜ ꯑꯃꯒ ꯂꯩ꯫ ꯅꯤꯡꯉꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯋꯥꯔꯤ꯫ ꯇꯣꯝꯆꯧꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯃꯛ ꯋꯥꯕ ꯑꯣꯏꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯗꯣꯟꯗꯣꯟ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤ ꯃꯤꯡꯅ ꯂꯟꯊꯣꯏꯕꯤ ꯀꯧꯏ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯦꯂꯥ ꯌꯥꯕ ꯅꯠꯇꯦ꯫ ꯇꯣꯝꯆꯧ ꯑꯁꯤ ꯌꯥꯝꯅ ꯐꯩ, ꯃꯤꯕꯨ ꯂꯨꯅ ꯇꯧꯕ, ꯈꯠꯅꯕ ꯄꯥꯝꯗꯕ ꯑꯃꯗꯤ ꯅꯨꯄꯤꯅ ꯈꯔ ꯉꯝꯂꯞ ꯆꯠꯄ ꯅꯨꯄꯥꯅꯤ꯫ ꯃꯥꯕꯨ ꯐꯩ ꯍꯥꯏꯔꯨꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯆꯠꯇꯨꯅ ꯃꯥꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯤꯡꯉꯝꯖꯗꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯗꯣꯟꯗꯣꯟꯅꯁꯨ ꯃꯥꯕꯨ ꯐꯥꯔꯒ ꯂꯩꯕ ꯉꯝꯃꯤꯕꯅꯤ꯫ ꯑꯐꯕ ꯅꯨꯄꯥ ꯅꯥꯟꯊꯣꯛꯍꯟꯕ ꯐꯠꯇꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯟꯊꯣꯏꯕꯤꯁꯨ ꯅꯨꯄꯤ ꯑꯍꯜ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯁꯨ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯇꯣꯝꯆꯧꯕꯨ ꯐꯥꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯗꯣꯟꯗꯣꯟ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯛꯑꯁꯨ ꯑꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯇꯣꯝꯕꯤꯁꯨ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯅꯤꯃꯛ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯆꯤꯟ ꯀꯟꯕꯤ ꯌꯛ ꯂꯥꯎꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯝꯆꯧꯒꯤ ꯃꯃꯥ ꯁꯅꯥꯂꯩꯃ, ꯃꯤꯡ ꯈꯛꯇꯅꯤ ꯁꯅꯥꯂꯩꯃ ꯍꯥꯏꯗꯨꯅ ꯊꯣꯠꯂꯤꯕ ꯑꯁꯤ, ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯃꯧ ꯑꯅꯤꯁꯤꯗꯒꯤ ꯃꯥꯅ ꯇꯥꯕ ꯅꯠꯇꯦ꯫ ꯇꯣꯝꯆꯧꯅ ꯃꯣꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯄꯥꯅ ꯍꯦꯟꯅ ꯃꯣꯜꯂꯤ꯫ ꯑꯁꯤꯃꯛꯅ ꯁꯅꯥꯂꯩꯃꯅ ꯇꯣꯝꯆꯧꯒꯤ ꯄꯥꯕꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯁꯅꯥꯂꯩꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯑꯣꯏꯕꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯈꯤꯕꯅ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯀꯥꯗ ꯌꯦꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯗꯣꯟꯗꯣꯟ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯆꯧꯕꯨ ꯁꯦꯟꯅꯕ ꯈꯔ ꯋꯥꯠꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯄꯥꯏꯕꯤꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯁꯤꯜꯂꯕꯅꯤꯅ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯇꯥꯗ꯭ꯔꯤ꯫ ꯇꯣꯝꯆꯧ ꯍꯥꯏꯔ ꯃꯃꯥꯅ ꯐꯥꯎꯕ ꯌꯥꯎꯅ ꯉꯥꯎꯁꯤꯜꯂꯕꯅꯤꯅ ꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯈꯟꯅꯔꯛꯑꯗꯤ ꯌꯥꯝꯅ ꯖꯥꯠ ꯊꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ, ꯂꯩꯀꯥꯏ ꯃꯤꯋꯥ ꯂꯧꯗꯦ꯫ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯤꯗꯕꯗꯤ ꯅꯠꯇꯦ, ꯂꯩꯀꯥꯏꯕꯨ ꯀꯤꯕꯒꯤꯅꯤ ꯃꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕ ꯊꯕꯛ ꯀꯌꯥ ꯂꯣꯟꯅ ꯇꯧꯔꯤꯕ ꯑꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯥꯔꯒ ꯂꯥꯡꯉꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯕ ꯑꯁꯤ ꯒꯟꯖꯥ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯊꯛꯄꯅꯤ꯫ ꯃꯈꯣꯏ ꯍꯥꯟꯅ ꯕꯣꯔꯥ ꯑꯣꯏꯅ ꯍꯧꯔꯒ ꯆꯥꯔꯝꯃꯤ, ꯑꯗꯨꯗꯒꯤ ꯃꯍꯥꯎ ꯇꯪꯁꯤ ꯍꯥꯏꯗꯨꯅ ꯊꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯩꯅꯕꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯌꯨꯁꯨ ꯑꯗꯨꯝ ꯊꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯔꯛꯀꯤ ꯋꯥꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯛꯆꯤꯜꯂꯛꯄꯅꯤ꯫ ꯇꯣꯝꯆꯧꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ, ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯛꯀ ꯏꯔꯦꯟꯖꯟꯅ ꯊꯥꯔꯒ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯀꯟꯅ ꯆꯤꯡꯂꯤ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯆꯤꯡꯂꯛꯄ ꯑꯗꯨꯗꯗꯤ ꯅꯤꯁꯥ ꯄꯥꯟꯕ ꯍꯧꯔꯤ꯫ ꯀꯗꯥꯏ ꯀꯗꯥꯏꯗꯩꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯑꯣꯏꯔꯗꯧꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯁꯅꯥꯂꯩꯃꯅ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯃꯔꯨꯞꯀꯤ ꯃꯤ ꯄꯨꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯏꯃꯥꯕꯣꯛ ꯁꯈꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯞꯐꯧꯏ, ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯁꯨ ꯀꯞꯐꯧꯏ, ꯃꯁꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯀꯞꯐꯧꯏ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯕꯨꯕꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡꯗꯨꯅ ꯕꯨꯕꯣꯛ ꯀꯗꯥꯏ ꯆꯠꯈꯤ, ꯕꯨꯕꯣꯛꯅ ꯇꯨꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗꯣ, ꯏꯁ ꯊꯃꯣꯏꯁꯦ ꯀꯌꯥꯗꯤ ꯂꯨꯝꯊꯔꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯃꯃꯧ ꯅꯨꯄꯤꯗꯨꯅꯒ ꯀꯞꯄꯤꯕ ꯈꯨꯀꯞ, ꯏꯁ ꯑꯩꯁꯨꯅꯦ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯇꯥꯈꯤꯕ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯁꯤꯕꯗꯁꯨ ꯑꯩꯈꯣꯏꯅ ꯀꯞꯇꯣꯏꯅꯤꯅꯦ, ꯑꯗꯨꯅ
imagi marup oibi nupi mayamna aikhoina kappada yenglaga amuk kaptoiba ai kapatali yamna wai kapado ngaktang kapke mi mamangda phajadeba ai kapada kokchieba aduna ima ai yamna kapoige ko nang sibado ai bu saubinu ko Lanthoibi gi wa aduda sanalai mana chekhalai hai koino ne nang ngangido aise yamna sihaningbagi waro kaklubagi thawai nuai tabane Lanthoibina imana kapadune aini ingingisi namai namit isok soga bisung ani samnaraga phana yamna yingningi ima nangamta kapu amta yenglaga noksi Atombi nang hidak phusina thomaktana sini he asi hairaga mana pariba hidak phuduna thomge tawi Lanthoibi thawa isa sadana is ngai khwe adumaina ga phunabadi kona phunasi ado ima dagi aina hana secret khalo ima nang kapakadra kapu yado mandeda nang siba numitudi nong tahansi nong lakta lepaga kapasagi khon se khakang olagane ngasaidagi wari sanariba wadu tarira tadrira dondon sumtuminna lairambadagi yamna gyan taba saraga hairi kapagi wari sariba mayamse sidragadi amta kapoini ko siba haisina aikhoina nungairiba pumba phangloidoini saribasisu chaba amata phangloine aduna aidi sibasi am talli aduna sibadagi kannaba haidi sondanaba upai amakhakti thiba yaina magi wa aduda sanalaima yamna gyan taba saraga hairi e yaine nangi wado mau ahal aisu ahal oisila pokpa yaribanina sibadagi kannaba pambaisu soidana lairamgani adugi upai amata thisina ekhoi ha yaina Lanthoibi hidak phudu amuk chinglaga wadu maphai hekta phaizilai siba larida siba dudi khara wali aduna ahal usila iba imagi ahal oidanaba hana amukta khanasi sanalai mana siba sibu soihandaba ngamadi ahal oirasu kaisu kaidini he hera ahal oiraga sidabi lairaga kumlaina naraga ataida nati waduisi aikhoidana thanta hungdokpa yadabagum sutaw adumaina laidoi saru kok sikhibana phatro aduna ahal oisindanaba oina khanasi magi wa aduda Lanthoibina hairei ahal oisindanaba thabakni aikhoina tawrisi si nuktiigi tawradi ahal oiba sugam ngamoi kum laina sunaroi adom mathakta thuna kakradon chummine he aduso sanalaima dondondagi hidak phudu tapna lawi ngehak wakhal khallaga amuk chingi aduga yamna wakhal khanba gyan taba saraga hairi adudi ahal sungoi oisindaba naha oina adum leiba yanaba kari tawni aduga sungsi sidaba naha oiraga adum leiba yanaba kari tawni Lanthoibina amukta chingu asiba mise makokka aga amuk samjinba yani haiba amuk khali adu oiradi sibadagi kanba ngame adugi wabu kochi tawraga nan thoktanaba photlaga loiri dondon wari aduda khanglaw hekta law khalai taningde he karino wari nena mittaga sangsang uri noi anigi atatpa makokto anima dondonda yengi makhoina ngai ha wari sari ngai tomchau lai chakhumda changla aga chafudagi chak thiraga chana batawi machanupa obada sanalai mana hari ibungo nang hala aba chak thiro aduga charo nang amuk la aga chingi hairasu adum chingwa yani lao tomchau kari sukhumde chak pukham adu phawba chakhumda thamlaga chabadu nupi ahum sina khaisilakpada mahak phamba ngamnaroi haiba khangladuna
ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯑꯗꯨ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕ ꯅꯠꯇꯦ꯫ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯗꯣꯟꯗꯣꯅ ꯑꯁꯤꯅ ꯃꯅꯥꯒ ꯄꯪꯂꯖꯥꯠꯂ? ꯃꯤꯅ ꯀꯧꯕꯒ ꯑꯃꯠꯇ ꯈꯨꯝꯗꯦꯅꯦ꯫ ꯕꯨꯠꯀ ꯑꯣꯛꯅꯔꯖꯥꯠꯂꯣ ꯑꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯅ ꯃꯊꯟꯇ ꯄꯨꯊꯣꯛꯑꯒ ꯆꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣ? ꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯁꯅꯥꯂꯩꯃ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯐꯠ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯂꯩꯔꯦ꯫ ꯃꯤ ꯁꯤꯕꯗ ꯃꯤ ꯀꯞꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯁꯤꯔꯤꯕ ꯃꯤꯗꯨꯅ ꯁꯤꯈꯤꯕꯗ ꯀꯞꯀꯗꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯉꯥꯎꯍꯜꯂꯗꯤ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯀꯞꯄꯣꯏꯅꯦꯀꯣ? ꯆꯨꯝꯃꯤꯀꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯀꯣ? ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯥꯎꯍꯟꯗꯣꯏꯕ? ꯂꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯅꯥꯂꯦꯝꯕꯤꯁꯨ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯞꯄꯗ ꯃꯤ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯜꯂꯒ ꯅꯨꯄꯥ ꯃꯈꯩꯅ ꯂꯣꯏꯅ ꯆꯦꯜꯍꯜꯂꯒ ꯅꯨꯄꯤ ꯃꯈꯩꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯀꯣꯛ ꯁꯦꯝꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯃꯐꯩ ꯑꯃꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯟꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯔꯞ ꯎꯏꯁꯤꯜꯂꯒ ꯃꯀꯣꯛ ꯍꯥꯏꯔꯞ ꯅꯣꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯃꯥꯏꯕꯅ ꯍꯦꯛꯇ ꯁꯣꯟꯖꯤꯜꯂꯒ ꯃꯤ ꯉꯥꯎꯔꯤꯁꯦ? ꯑꯩꯈꯣꯏꯁꯨ ꯑꯃꯥꯏꯕꯤ ꯑꯣꯏꯅ ꯇꯝꯃꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯐꯖꯅ ꯁꯦꯝꯖꯤꯟꯗ꯭ꯔꯣ? ꯆꯥꯗ ꯊꯛꯆꯤꯜꯂꯦ, ꯀ꯭ꯋꯥ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯉꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯝꯖꯤꯜꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯕ ꯉꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯤ ꯑꯣꯏꯅ ꯇꯝꯃꯒ ꯃꯤ ꯁꯦꯝꯖꯤꯜꯂꯁꯤ, ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯁꯨꯛ ꯋꯥꯔꯤꯁꯦ ꯋꯥꯗꯅꯕ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯗꯣꯟꯗꯣꯅ ꯍꯪꯂꯛꯏ꯫ ꯑꯃꯥꯏꯕꯤ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯋꯥꯔꯣꯏꯗꯣꯏꯕ? ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯒ ꯁꯦꯜꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯧꯕ ꯌꯥꯏꯗꯅ꯫ ꯌꯥꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯀꯨꯏꯔꯤ ꯃꯇꯤꯛ ꯅꯨꯡꯁꯤꯠꯇꯤ ꯃꯤꯠꯅ ꯎꯕ ꯐꯪꯏ ꯀꯥꯏ ꯂꯩ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯀꯥ ꯍꯦꯟꯅ ꯁꯦꯟ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡ ꯅꯠꯇꯕꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯃꯅ ꯆꯥꯛ ꯊꯣꯡꯂꯤ, ꯑꯃꯅ ꯍꯤꯡꯈꯣꯜ ꯁꯨꯅꯤ, ꯑꯃꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯇꯣꯝꯆꯧꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯞꯇꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯟꯊꯣꯏꯕꯤꯅ, ꯏꯃꯥ, ꯍꯣꯔꯦꯟ ꯇꯥꯗ ꯇꯣꯃꯥꯜꯅ ꯍꯤꯗꯥꯛ ꯈꯔ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ꯫ ꯍꯤꯗꯥꯛ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯒꯟꯖꯥꯅꯤ꯫ ꯁꯅꯥꯂꯩꯃꯁꯨ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯃꯤ꯫ ꯃꯥꯅ ꯍꯤꯗꯥꯛ ꯂꯧꯒꯦ ꯍꯥꯏꯕ ꯈꯛꯅꯤ ꯍꯥꯏꯗꯣꯏꯁꯦ꯫ ꯍꯥꯟꯅꯒꯤ ꯁꯦꯜ ꯄꯤꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯐꯩ, ꯉꯁꯤꯗꯤ ꯂꯥꯛꯁꯅꯨ꯫ ꯍꯥꯟꯅꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯁꯤꯡꯗꯣ ꯄꯤꯗ꯭ꯔꯗꯤ ꯍꯤꯗꯥꯛꯀ ꯑꯝꯇ ꯄꯤꯔꯣꯏ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯥ꯫ ꯗꯣꯟꯗꯣꯟꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ, ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯈꯗ꯭ꯔꯛ ꯍꯩꯔꯤꯕ ꯃꯁꯛ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯑꯁꯤꯅ ꯀꯤꯔꯒꯗꯤ ꯃꯥꯅ ꯉꯥꯡꯗꯣꯏꯁꯤ꯫ ꯌꯥꯔꯒꯗꯤ ꯁꯦꯜꯗꯣ ꯄꯤꯗꯕꯤ ꯇꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯅꯤ ꯃꯥꯅ ꯈꯜꯂꯤꯗꯣ꯫ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯑꯇꯩ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯃꯥꯒꯤ ꯃꯊꯧꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯇꯣꯃꯥꯜ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯨꯔꯤ ꯃꯈꯥ ꯈꯤꯇꯪ ꯆꯠꯊꯔꯒ ꯂꯦꯞꯇꯨꯅ ꯁꯅꯥꯂꯩꯃꯕꯨ ꯀꯧꯏ꯫ ꯏꯇꯩꯃ, ꯂꯟꯊꯣꯏꯕꯤ, ꯏꯇꯩꯃ꯫ ꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯁꯅꯥꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯂꯩꯃ ꯊꯣꯛꯂꯛꯄꯗ ꯂꯟꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯛꯏ꯫ ꯁꯅꯥꯂꯩꯃ ꯂꯥꯛꯏꯕ ꯃꯤꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯨ ꯍꯥꯏꯅ ꯀꯧꯈꯠꯇꯦ, ꯃꯥ ꯑꯣꯏꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯇꯣꯃꯥꯜ ꯁꯅꯥꯂꯩꯃꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯍꯤꯗꯥꯛ ꯈꯤꯇ ꯄꯨꯈꯤꯒꯦ꯫ ꯁꯅꯥꯂꯩꯃ ꯇꯣꯃꯥꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯃꯥꯜ, ꯅꯪ ꯁꯦꯜꯗꯤ ꯄꯨꯔꯛꯄ꯭ꯔꯥ? ꯇꯣꯃꯥꯜ ꯅꯣꯛꯁꯤꯟꯅꯔꯒ, ꯏꯇꯩꯃ, ꯁꯦꯜꯗꯣ ꯍꯥꯟꯅꯒꯤ ꯈꯔ ꯂꯩꯕ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯄꯨꯟꯅ ꯄꯤꯖꯔꯛꯂꯒꯦ꯫ ꯁꯅꯥꯂꯩꯃꯅ, ꯇꯣꯃꯥꯜ, ꯁꯦꯜ ꯌꯥꯎꯗꯅ ꯀꯅꯥꯅ ꯄꯣꯠ ꯄꯤ? ꯅꯪꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯄꯗꯣ ꯁꯦꯜ ꯌꯥꯎꯗꯅ ꯄꯣꯠ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯈꯗ꯭ꯔꯛ ꯍꯩꯈ꯭ꯔꯕ ꯇꯣꯃꯥꯜꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯤꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯥꯗꯣꯔꯛꯑꯕꯅꯤ꯫
ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯃ ꯑꯣꯟꯊꯣꯛꯄ ꯃꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯔꯁꯨ ꯈꯪꯅꯕ ꯑꯣꯏꯔꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯒꯦ ꯍꯥꯏꯗꯅ ꯁꯣꯜꯂꯤꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯇꯩꯃꯁꯦ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯁꯅꯥꯂꯩꯃ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯇꯣꯃꯥꯜꯗ ꯍꯥꯏꯔꯞ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩ ꯇꯣꯃꯥꯜ, ꯅꯪ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤ ꯑꯩꯁꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯆꯥꯛ ꯆꯥꯔꯤꯅꯤ, ꯐꯤ ꯁꯦꯠꯂꯤꯅꯤꯀꯣ꯫ ꯅꯪꯒꯤ ꯈꯗ꯭ꯔꯛ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯪꯉꯣꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯒꯤ ꯁꯦꯜꯁꯦ ꯇꯁꯦꯡꯅ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ ꯍꯥ? ꯅꯪ ꯇꯁꯦꯡꯅ ꯄꯤꯔꯔꯣꯏ ꯈꯜꯂꯕ꯭ꯔꯕ? ꯎꯁ ꯏꯇꯩꯃ, ꯏꯇꯩꯃꯒꯤ ꯁꯦꯜꯕꯨ ꯅꯅꯥꯎꯅ ꯀꯩꯒꯤ ꯍꯥꯠꯇꯣꯏꯅꯣ? ꯍꯥꯠꯄꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦꯗ꯫ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯁꯦ ꯑꯩꯁꯨꯅꯦ ꯑꯇꯩ ꯃꯐꯝꯗꯒꯤ ꯂꯧꯕ ꯌꯥꯏ ꯄꯣꯠꯁꯤ꯫ ꯏꯇꯩꯃꯒꯤꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯇꯩꯃꯒꯤꯗ ꯂꯥꯛꯏꯅꯤ꯫ ꯑꯩꯅ ꯏꯇꯩꯃꯒꯤ ꯁꯦꯜꯗꯣ ꯍꯥꯠꯀꯦ ꯈꯜꯂꯗꯤ ꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯏꯅꯣ ꯋꯥꯅꯤ? ꯍꯧꯖꯤꯛ ꯐꯤꯕꯝ ꯈꯔ ꯆꯥꯗ ꯇꯧꯕꯅꯤ, ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯋꯥꯅꯤ꯫ ꯁꯅꯥꯂꯩꯃ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯍꯥꯏꯐꯦꯠꯀ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯁꯥꯎꯒꯠꯂꯝꯕ ꯑꯗꯨꯗꯤ ꯐꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯁꯦꯜꯗꯨꯗꯤ ꯄꯤꯌꯨꯀꯣ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯨꯅ ꯄꯤꯒꯗꯧꯕꯅꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯑꯆꯤꯟꯕꯒꯤ ꯑꯆꯤꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯕꯅꯤ꯫ ꯅꯪ ꯈꯪꯉꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯇꯣꯃꯥꯜ ꯃꯈꯨꯠ ꯑꯅꯤꯒꯗꯨ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯣꯏꯗꯅ ꯄꯤꯅꯕ ꯇꯧꯖꯒꯦ ꯏꯇꯩꯃ, ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯁꯅꯥꯂꯩꯃ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯁꯅꯥꯂꯩꯃ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯟꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯥꯗ ꯇꯣꯃꯥꯜ, ꯅꯪꯅ ꯍꯟꯗꯛ ꯐꯅ ꯈꯗ꯭ꯔꯛ ꯇꯧꯔꯁꯨ ꯍꯟꯗꯛꯇꯤ ꯏꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯅꯌꯨꯝꯒꯤ ꯄꯇꯥ ꯄꯨꯊꯣꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯃꯥ ꯍꯟꯗꯛ ꯄꯩꯁꯥ ꯈꯔ ꯆꯤꯟꯕꯅꯤ꯫ ꯅꯁꯥꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯀꯟꯅꯤꯡꯉꯗꯤꯅꯦ ꯏꯃꯥꯒꯤ ꯁꯦꯜꯗꯣ ꯑꯝꯇ ꯁꯠ ꯄꯤꯊꯣꯛꯈꯣ꯫ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯀꯗ꯭ꯔꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯆꯪꯒꯗꯕ ꯂꯩꯇ꯭ꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯕꯗꯤ ꯄꯣꯛꯄ ꯐꯧꯕ ꯌꯥꯔꯝꯒꯅꯤ꯫ ꯇꯣꯃꯥꯜꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯃꯄꯨꯟꯁꯤꯒꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇ ꯇꯧꯔꯒꯇ ꯂꯥꯛꯑꯕ ꯃꯤꯅꯤ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯊꯤꯒ ꯍꯦꯛ ꯄꯤꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯍꯟꯕ ꯑꯁꯤꯁꯨ ꯃꯥꯅ ꯍꯩꯅꯖꯕ ꯊꯕꯛꯅꯤ꯫ ꯋꯥꯈꯜꯗ ꯑꯣ ꯍꯥꯏꯅ ꯁꯤꯡꯕ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯂꯟꯊꯣꯏꯕꯤ ꯈꯛꯇ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯗ ꯃꯥꯅ ꯈꯨꯗꯛꯇ ꯁꯦꯝꯖꯤꯟꯕ ꯋꯥ ꯑꯃ ꯇꯝꯂꯛꯏ꯫ ꯏꯕꯦꯝꯃ ꯂꯟꯊꯣꯏꯕꯤ, ꯇꯥꯗ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯍꯥꯠꯂꯣꯏ ꯋꯥꯅꯤ ꯅꯣꯏꯕꯣ꯫ ꯑꯩꯁꯦ ꯅꯣꯏꯗ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯤ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯇꯣꯃꯥꯜ? ꯅꯣꯏ ꯅꯆꯦꯗꯣ ꯑꯁꯣꯝꯗ ꯑꯋꯥꯡꯂꯣꯝꯗ ꯁꯥꯕ ꯁꯪ ꯑꯗꯨꯗ ꯂꯩꯍꯧꯏꯅꯦ꯫ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯅꯣꯏꯒ ꯈꯔ ꯁꯥꯎꯅꯈꯤꯕ꯭ꯔꯣ ꯏꯕꯦꯝꯃ? ꯂꯟꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ꯫ ꯑꯦ ꯀꯩꯒꯤꯅꯣ ꯇꯥꯗ? ꯃꯤꯒ ꯈꯠꯅꯍꯧꯕ꯭ꯔꯣ? ꯌꯨꯝꯗꯗꯤ ꯀꯩꯝꯇ ꯁꯥꯎꯅꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯃꯤ ꯀꯅꯥꯁꯨ ꯈꯠꯅꯍꯧꯗꯦ꯫ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ꯫ ꯑꯋꯥꯠ ꯑꯄꯥ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯩ꯫ ꯏꯃꯥꯒ ꯑꯇꯣꯝꯕꯤ ꯑꯗꯨꯒꯗꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩ ꯀꯥꯏꯅ ꯍꯥꯏꯍꯧꯋꯤꯅꯦ꯫ ꯑꯩꯅꯁꯨ ꯏꯇꯩꯃ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯗꯤ ꯇꯧꯔꯝꯅꯤ ꯍꯥꯏꯁꯦ ꯊꯥꯖꯗꯕ ꯑꯗꯨꯗꯅꯤ ꯁꯥꯎꯅꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤꯗꯣ꯫ ꯅꯨꯄꯥ ꯐꯥꯔꯒ ꯂꯩꯕꯤ ꯑꯇꯣꯝꯕꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯍꯧꯕꯅꯤꯅꯦ꯫ ꯂꯟꯊꯣꯏꯕꯤꯅ ꯑꯁꯦꯡꯕꯩꯔꯣ ꯇꯥꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯩꯃꯥ, ꯑꯩꯅ ꯑꯃꯨꯛ ꯅꯣꯏꯗ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯒꯗ꯭ꯔꯣ? ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯟꯊꯣꯏꯕꯤ ꯅꯪꯕꯣ꯫ ꯇꯣꯃꯥꯜ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯅ ꯀꯥꯞꯄ ꯇꯦꯟꯖꯩꯗꯨꯅ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯜꯂꯕ ꯃꯥꯜꯂꯤ꯫ ꯂꯟꯊꯣꯏꯕꯤ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯂꯩꯃ ꯊꯣꯛꯂꯛꯏ꯫ ꯂꯟꯊꯣꯏꯕꯤ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯤ꯫ ꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯈꯤ꯫ ꯁꯅꯥꯂꯩꯃ ꯁꯨꯃꯥꯡ ꯌꯧꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯔꯛꯏ꯫ ꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯄꯨꯔꯣꯀꯣ꯫ ꯑꯧ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯇꯣꯃꯥꯜꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯈꯔ ꯂꯥꯞꯊꯣꯔꯛꯄꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯜ ꯄꯤꯛꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯥ ꯇꯣꯃꯥꯜ, ꯅꯪꯅ ꯂꯟꯊꯣꯏꯕꯤꯗ ꯍꯥꯏꯔꯨꯏꯗꯨꯕꯣ? ꯍꯥꯏ, ꯅꯪꯅ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯑꯩꯅ ꯃꯣꯏꯒꯤ ꯁꯦꯜꯁꯦ ꯍꯥꯠꯇꯧ ꯃꯉꯥꯏꯔꯦ꯫ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ ꯑꯗꯨꯃꯛꯇꯗꯁꯨ ꯁꯨꯝ ꯆꯒꯠ ꯉꯥꯡꯂꯗꯅ꯫ ꯑꯗꯣ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯃꯄꯨ ꯃꯁꯦꯟ ꯈꯟꯅꯔꯗꯤ?
Khanaroy, khanaroy. Khatnaredana. Makoina asum lakpada dondon adu thongalomdagi sanglakpa adu uri. Madu ubada tomaldi hena nungairi. Nupa macha adu tanaba hari. Lao, asida amasu lai. Ai togi lao ase. Makoisu makhong yangna thanglaga lai. Dondona lakpa mapada hairap yengduna hari. Ibema, nang mukadayda satlugene. Dondon sukhum lai. Tada thabak ama chalubani hidak purido sel di piramro tadabo. Tomal noklaga sel di piramdri nong nini silairaga ai soidana piraagi. Sel do khara thuna pira odada. Ai khoina leiba oiradi phai. Ai khoisu leitabani na waine. Soidana piraagi. Ado nangbu chatpa kaya kuiragene. Kaigino tada ngasai nuthildagini kaino. Kai leirage. Amta sangu ibeba. Aikhoi taba ngamraduna thogla abani. Itaimaga lan thoibigana nang ase nongan badagi numit taba phoba laikai koiragal. Yungi makhada ngaihakta leite. Adudagi kari karino. Aikhoina taba nungaitaba. Wa kaya ama yaurakpadagi aikhoi ase yamna thuna thogla abani. Amukta changu nang ibeba. Dondon ngaihakta minna lei. Tomal maguntu mahak haipeti khangi. Saudi nokfet taraga hari. Adudi tada ay amuk changlagi. Hoi changlo. Dondon adu changkri tomal hoishu chatkri. Numit tuwadi amatangang nadi adubu. Masa-masadagi yengthina badi haukrabani. Tharum khara laina rabanina kochi kotlaga wangang ba hauri. Adudagi hena hele manung danung sinadaba asi. No manini haukri. Hanagi matawgum makoi ahumdo may haugatuna hidak semlaga hidak thai. Ngasidi tomchaw ka amada mathanta phayup chingkhatlaga tumli. Hanadi khara nungainadaba nisa panba haurakpaga wari chumna sum sarambadagi maphai ama yausilai dondona. Ima atombi haise yamna phatte. Aso yamna phattaba mi sibo kaino. Migi mapur oiba leiraba nupaduda hekta leiruni haidana migi nupa mullaga leiba nupi sibo aina phai haigadro. Asida nati ima. Atombi singse mi sumbasu yamna hai. Nupa khakta nati mana sumlisi. Mi loina hekta sumki. Kamaina taurino khangdi. Ainaga ahal oiradi atombi singse yumda amatta lehalloi. Sangoida loina lehandawni. Liamna tharoi fazana fugani aidi. Sana leima wa ngangdi. Lanthoibi I kari. Atubu maso na chekta yairaga hairi. Ima atombi oiraga kaidawrage. Nupi atopa lauradi nupi ama lauba yade haiba leitiko. Ima atombi oigera ahal oigera lurise. Nuksinana leiba aduni. Natrane. Phana yamnane. Ahal oirasu mabukto. Thi sangma makai phatradi aidi makhoi singadu hainadi. Yumdana lanjadabi saba. Aduga mapal thoklakanda. Yak lawi. Adom loinaraga leiba mibu hekta mana. Natte. Adumaina tauraga laikai mina kai khandoino haiba. Sigumba misini. Aina yamna phuningisi. Phuba yaradi manammada. Sanba makai phugadabani. Asuk yamna phattaba. Adumaina tauraga kamaina leiminaba yadoino. Yaroi. Suknya yaroi. Leiminaba suknya yaroi harisini ima. Sana leimana. Loina chummi. Noi anina harido loina chummi. Ado ai amatta taningde. Tumina leyo. Kana kaidawge. Kemta khalun panglay leyo. Adom nuksinazani. Kaigino. Noina wakal adok yamna khalido. Hauna dini hey. Adumaina khalun wakal wabani kanglabra. Sana laimana harido maraido makatara ani haibani. Adobu marai adudi lepa yadri. Dondona. Ahani sari siyo. Asina kamaina laiminaba yadoinoba. Thabak ama chatluba adusu aina wati ware ngangba natti chatluidu. Thabak ne thabak. Aduga hekta aibu yumda leiba. Sunghai haitaba misi mangai imasuni. Gyan khara tabiba kaidawgi.
ꯑꯩꯅ ꯑꯇꯣꯝꯕꯤꯁꯦ ꯃꯤ ꯁꯨꯝꯕ ꯌꯥꯝꯅ ꯍꯩꯕꯅꯤ ꯍꯥꯏꯗ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯝꯕꯤꯅ ꯁꯨꯝꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯕ, ꯑꯩ ꯈꯛꯇ. ꯅꯣꯏ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯕꯅꯤ. ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯟꯊꯣꯏꯕꯤꯁꯨ ꯏ ꯍꯥꯏꯒꯠꯂꯛꯏ, ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ. ꯉꯥꯏꯈꯣ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯅꯥꯗꯅꯣ? ꯆꯨꯝꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯇꯣꯝꯕꯤ ꯀꯥꯏꯅ ꯄꯪꯄꯟ ꯄꯜꯂꯤꯗꯣ ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯁꯤ ꯅꯪ ꯌꯥꯝꯅ ꯀꯜꯂꯛꯄ꯭ꯔꯥ ꯍꯥ? ꯅꯪ ꯌꯥꯝꯅ ꯀꯜꯂꯛꯄ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ. ꯑꯇꯣꯝꯕꯤꯕꯨ ꯀꯜꯂꯛꯄ꯭ꯔꯥꯅꯤ? ꯑꯇꯣꯝꯕꯤ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤ ꯍꯥꯏꯕ ꯀꯣ, ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤ. ꯅꯪꯅ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯄ. ꯑꯗꯨꯗꯤ ꯑꯩ ꯅꯤꯡꯇꯝꯅ ꯌꯦꯠꯍꯧꯔꯒꯦ, ꯅꯪ ꯆꯠꯄꯤꯈ꯭ꯔꯣ. ꯅꯪ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯕꯤꯕ꯭ꯔꯣ? ꯗꯣꯟꯗꯣꯟꯁꯨ ꯈꯣꯟ ꯈꯔ ꯋꯥꯡꯅ ꯈꯨꯝꯂꯛꯏ. ꯏꯁ, ꯅꯪꯅ ꯆꯠꯂꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ ꯍꯥ? ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯕ ꯍꯥ? ꯁꯤꯁꯨꯅꯦ ꯑꯩꯒꯤ ꯌꯨꯝ. ꯑꯩꯅ ꯆꯠꯅꯤꯡꯂꯀꯥꯟꯗ ꯆꯠꯀꯅꯤ, ꯂꯩꯅꯤꯡꯉꯦ ꯇꯣꯛ ꯂꯩꯊꯣꯛꯀꯅꯤ. ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯅꯪꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯒꯦꯅ ꯍꯦꯛꯇ ꯍꯣꯠꯅꯒꯅꯨꯀꯣ. ꯆꯥꯡꯗ ꯂꯩꯌꯣ, ꯆꯥꯡꯗ. ꯍꯦꯟꯖꯤꯜꯂꯛꯑꯅꯨ. ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯗꯣꯟꯗꯣꯟ. ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯗꯣꯏꯅꯤ. ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯂꯦꯝꯗꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯂꯛꯀꯅꯨꯗ. ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯅꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯗꯣ? ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯁꯨ ꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯣꯏꯔꯤ. ꯅꯪꯅ ꯐꯪꯂꯤꯕ ꯍꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤꯁꯨ ꯍꯛ ꯂꯩ, ꯈꯪꯂꯕ꯭ꯔꯥ? ꯋꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯒꯅꯨ. ꯑꯩꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ. ꯅꯪꯅ ꯇꯧꯕ ꯉꯝꯂꯤꯕ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯂꯥꯟꯊꯣꯏꯕꯤ ꯑꯩꯁꯨ ꯇꯧꯕ ꯉꯝꯃꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯁꯦ ꯂꯥꯟꯊꯣꯏꯕꯤꯅꯤ, ꯂꯥꯟꯊꯣꯏꯕꯤ. ꯗꯣꯟꯗꯣꯟ ꯌꯥꯝꯅ ꯁꯥꯎꯅ. ꯍꯩ, ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯪ ꯃꯥ ꯍꯥꯏꯗꯅ ꯁꯤꯖꯤꯟꯅꯔꯤꯗꯣ? ꯑꯩꯁꯦ ꯀꯅꯥꯅꯣ? ꯅꯊꯛꯀꯤ ꯃꯤ ꯑꯃꯗ ꯀꯔꯤ ꯉꯥꯡꯒꯅꯤ, ꯀꯔꯤ ꯁꯛꯀꯅꯤ ꯈꯪꯗꯕ, ꯊꯛꯀ ꯈꯪꯗꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯌꯥꯗꯦ. ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ. ꯑꯃꯨꯛꯇꯕꯨ ꯍꯟꯅ ꯅꯣꯛꯀꯦꯗꯍꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯊꯣꯏꯕꯤ ꯈꯨꯕꯥꯛ ꯈꯨꯔꯒ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯏꯁ, ꯁꯛꯇꯥ ꯅꯪꯅꯁꯨ ꯊꯛꯈꯥ ꯅꯥꯏꯕꯒ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ. ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯤꯍꯦ. ꯉꯥꯏꯈꯣ, ꯅꯪꯕꯨ ꯀꯌꯥꯝ ꯊꯛꯈꯥ ꯈꯪꯕ ꯃꯤꯅꯣ? ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯃꯤꯅꯣꯕ ꯍꯥ? ꯏꯁ, ꯑꯩꯈꯣꯏꯗꯤ ꯊꯛꯈꯥ ꯈꯪꯗꯕ ꯍꯩꯅꯗꯦ ꯀꯥꯏꯅ. ꯍꯥ. ꯍꯩ, ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯛꯀꯅꯨ. ꯑꯩꯅ ꯀꯔꯤ ꯉꯥꯡꯕ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯅꯕꯤꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ. ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤꯕ ꯖꯥꯠꯅꯤꯗꯅ. ꯅꯊꯧꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯕꯦꯝꯃ. ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕ. ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯀꯌꯥꯝ ꯌꯥꯝꯅ ꯉꯥꯡꯅꯤꯡꯒꯦ? ꯅꯪꯅ ꯉꯥꯡꯅꯕ ꯇꯧꯔꯁꯨ ꯑꯩꯒꯤꯗꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯗꯗꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯁꯦ ꯈꯔ ꯋꯥꯕꯅꯤ. ꯏꯁ, ꯁꯛꯇꯥ ꯅꯪꯅ ꯋꯥꯗꯣ ꯍꯥꯏꯕꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯦꯅꯦꯍꯦ. ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯪ ꯅꯁꯥꯅ ꯀꯥꯎꯔꯕ ꯃꯥꯜꯂꯤ. ꯏꯁ, ꯑꯁꯣꯏꯕ ꯈꯛ ꯊꯤꯕ ꯋꯥꯅꯤ ꯀꯥꯏꯅ. ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯥ? ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯝꯒꯅꯤꯕ. ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩ ꯈꯛꯇꯔꯣ ꯑꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯇꯧꯗꯤꯌꯦ ꯏꯕꯦꯝꯃ. ꯉꯁꯥꯏ ꯃꯈꯩ ꯃꯃꯧ ꯑꯅꯤꯒꯤ ꯃꯔꯩ ꯇꯥꯔꯝꯕ ꯁꯅꯥꯂꯩꯃ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ. ꯌꯥꯔꯦꯅꯦꯍꯦ, ꯀꯩꯅꯣ ꯍꯥ? ꯑꯩ ꯑꯃ ꯂꯩꯔꯤꯁꯤ ꯅꯣꯏ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯃꯅꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯗꯣꯟꯗꯣꯟ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ, ꯏꯃꯥꯁꯨ ꯑꯩꯅ ꯐꯖꯅ ꯈꯪꯂꯕ ꯅꯨꯄꯤꯅꯤ. ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯕ ꯑꯗꯨꯕꯨ ꯈꯔ ꯀꯨꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯁꯥꯗꯧꯅ ꯉꯥꯡꯕ ꯍꯥꯏꯗꯨꯗꯤ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯩꯅꯦ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕ ꯍꯥ? ꯁꯅꯥꯂꯩꯃꯅ. ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯃꯈꯣꯏ ꯑꯗꯨ ꯑꯁꯨꯝ ꯈꯣꯟ ꯀꯟꯈꯠꯅꯔꯛꯏ. ꯂꯟꯊꯣꯏꯕꯤꯁꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯗ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯁꯦ. ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏ. ꯅꯪ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯍꯥꯞꯂꯒ ꯄꯨꯂꯞ ꯍꯦꯛ ꯆꯤꯡꯁꯤꯟꯖꯅꯤꯍꯦ. ꯗꯣꯟꯗꯣꯟꯁꯨ ꯈꯣꯟꯗꯨ ꯀꯜꯂꯛꯏ.
Hai, lan thoibi haibi, tau ngambi, thakha khangdabado, ganja thakbi, aphaubi. Amadusu henjinba yaba mi natti, don kanna laurakpa adudagi hena mana amuk laurai. Is, nangdi thakri he. Aina hari ibase, nangna tambibadagi natro. Ganja tha ise, ganja da nati. Nangdo, hana yu thakpasu, hairaga laibado. Noina tamba natro, aina loina. Aduga, aingon da haujikta tainaba yabro noina. Sana lembina. Hai, taning dini he yari. Aina ngasayna yari haiba natro ha. Nathibongdi amata warakpa ngamdre. Aduga, haujikta amada taisinadana. Aphaba sari banine noigise. Ha, aphabi sari neba. Nokningi, yu thakpi, ganja thakpi, mau noinabu kayam phaba mi oigadoribano. Manemna hariba wadu tadi, makhoi ani makhol adu hauna lauraga, marai kanna yenarei. Phamlambadagi lepkhatlaklaga phunadaugi phibamda marai yenarei. Sanalai masu lauduna khamnaba hotnai. Ani adudi amana amagi mamai nakna changsinduna lauduna chainari. Nang ne phatrise khanglabra, nang oina yumsdagi chatko. Kari, nang oina chatkadabani. Aina nangak samdo pairagi indringaida nang kina ngasimak chatko. Makoina khon kalakpa aduda yumthangnaba mina kai tawraba zatno haiduna khanduna yengba lakpani. Makoi ahumna hidaka thaklaga tawramiba matau aduda yumthangnabagi mising adudi makok pairi. Khanghaudi wadu lekai pumba sandokhiduna numidang aduda sanalaimagi yumda lekai mi pumba tilli. Tomchausu chenpham leiti. Lekai naha kharana supuri, nupi ahumdusu chai khara jari. Khoisauna raba lekai gi mising asina makhoi gi imung asibu lekai deki tan thokpa haina yanari. Asita nattana sanalai magi yumdu utuk watu paiduna thugaye khairi. Makhoina phana tawbinu hairasu upai leiti. Makhoina asum leirambadagi nupi amana asumna hairai. Phari, mayam adudi haujik asidi numidang. Oi, aduna, moi sida laisarasani. Aikhoina makhoibu sanglasi. Aduga, hayeng ayu hek nonganbaga. Nakhoi loina leikaise thadoklaga chatkadabani. Machong mapak naidaba thabakni noina tawrisi. Laikai asibu chenthabada nattana nupi samas asibu ikai khumnadabani nakhoina tawribasi. Magi wafam aduda mayam adusu mani haina apunba oiba confirm amada laurei. Adumna nongalakpaga makhoi chatpa tari. Karidi upaile soirurabani. Asida makhoina amuk kari hairuni. Haijabasing adu tadana yum phauba thugai khrabani. Asumna makhoigi imung adu lekaidagi tanthokhi. Adugi matungda mau anigi mapamda changbadi oithoklaroi. Changba matamda phusu loina phurani adugi mathakta moi anisina changu haiba sungya yadri. Sanalaimagi yumlomda oina lai. Sanalaima mama mapasu machana asuk lemdaba thabak ama tawramba aduda ikaiduna yamna thina chairei. Adugi matung makhoi ahumgi oina leiba pat achauba aduda makhoi ahum pulap senaraga gyantana leire. Asumna makhoi imong ado pat adu senaduna leiba taki. Mama mapaga naknara leiramba makhoina hana tawba lamhenba thabak adudi tawdri. Tawningba suphaudri. Sengna hairadi makhoi asi yamna gyantari. Asumna makhoigi imong asi thabak suduna amana amagi mateng pangduna yamna ingna chikna pankirami.